ꯃꯣꯏꯒꯤꯁꯨ ꯃꯣꯏ ꯂꯩꯖꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ 10ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯅꯦꯄꯥꯂꯤ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅꯀꯣ ꯊꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯀꯣꯏꯔꯝꯃꯦ ꯁꯨꯃꯥꯏꯅ ꯂꯧ ꯀꯛꯈꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯁꯤꯅ ꯀꯣꯏꯔꯒ ꯊꯝꯕꯤꯔꯝꯃꯤ ꯃꯣꯏꯅ ꯑꯗꯩꯗ ꯑꯩꯈꯣꯏꯁꯨ ꯑꯍꯟꯅ ꯇꯧꯔꯝꯕꯅꯦꯅ ꯆꯪꯉꯒ ꯇꯧꯔꯨꯕꯅꯦꯕ ꯁꯤꯗ ꯑꯗꯩꯗ ꯃꯣꯏꯅ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤ ꯇꯥꯝ ꯈꯛꯇ ꯅꯠꯇꯦ ꯃꯣꯏꯅ ꯊꯨꯗꯦꯛꯏꯁꯦ ꯇꯥꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯃꯣꯏꯅ ꯊꯨꯗꯦꯛꯔꯛꯄꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯨꯗꯦꯛꯄꯗ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯗꯤ ꯁꯨꯝ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯅꯤ ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯝꯃꯦ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯥꯅ ꯊꯨꯗꯦꯛꯆꯒꯦ ꯍꯥꯏꯅ ꯄꯣꯠꯇꯣ ꯃꯥꯡꯉꯦꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯌꯨꯝ ꯑꯃꯅꯤ ꯈꯛꯇꯅꯤ ꯁꯤꯗ सिलेगी कोई गाड़ी तो होटल Saya silang long ke आरती अमरजीत सिंह तौजे कंजर्वेटर ऑफ फॉरेस्ट अदुगा डीएफओ की चार्ज पुजरीबको अखोइना ngasi तौजरीबसे कंपार्टमेंट नंबर 6 खाबम ब्लॉक अखोइगी लांगोल रिजर्व फॉरेस्ट मनुंगेना अखोइगी रिपोर्टर लेजबा मफमदा अखोइना सोपोस तौजबसे युम कुनमापन ने अदुगा मसिगी मफमजे अखोइगी फॉरेस्ट राइट्स एक्ट की मखादा क्लेम तौरगा हुजिक प्रोसेस ता लेरिबा मफम ने अदैदा साइ राइट्स फॉरेस्ट राइट्स थादबा अदुगा अतोपा अनौबा हाइता खरा लैसनलक्पा अदुगी अखोइ युम कुनमापन लफोक्सबगी प्रोग्राम दने युम कुनमापन सिगी मनुंगदा युम मंगा अमदी मोय मसाना हाना सिरोक्सरे अदुगा कुनमरी मा अखोइ लफोक्सबगी